Ngasi ayu anganbada sekmaidagi yumzau angom kauba chahi yamlaba ahal ama bus tongduna kuki na namna taba sa permainada kumhaubada kuki singna farba matung social media da video viral oirapadagi Manipur police na mahaku rescue tawkre. Sekmai mine ko. Sekmai ne. Kari yi lak pra sida. Sida anabaki lak ai kami lak ne. Hajin kuno ko. Bate hajin ko. Kari da lak pra. Basta la e. Basta. Oh. Kari yi sa permaina da kumra. Ai so sida hamsin lak ko. Nang naso khange sida hojik matung da ko. Asal mo hanne lak ko. Senkhai thumkhai amadi lone yadaba thabak singa mari leinaba miyoi kaya Manipur police na fagat pangamkhre akhanaba intelligence ki pawgi matung inna Kurai Hekru makhongdagi KCP PWG ki active cadre Mohammad Satapuddin alias Jiten chahi kontra humdoi mahak masagi laikai fagat pangamkhe amadi KCP MFL gi miyoi ani amasu tongan mafamdagi fagat ke makoi sing adudi self style corporal Laurembam Sura Singh alias Lamjingba chahi kontaruk mahak masagi mayong wangkai angom laikai dagi senkhai thungkhai ga mari leinana fagat kibani amade atopa duna sapam Surendra Maitai alias Ironbi alias Naucha alias Toinauba chahi kontaret laifam sekta makha laikai mahak minuthong dagi fagat kibani nakal amaromda illegal oiba coden phosphate bottle chaniga marfu nipan ga konana Imphal college dagi e-rickshaw amadagi fagat pangamkhre kolam sing aduga fagat laba miyoi adugi maming Ketri mayung nauba chahi kontra mari laifam kwa kaitel ningtem kolni hari